Singda Chatthariba counter blockade economic blockade sing Handoknaba Focs ki MAIKEI appeal TOURAKLI. Federation of Civil Society Organization Focs Manipur ki Assistant Secretary T Thoibana kuyek pidana thadorakpa Chairwal amada hauzik National Highway da counter blockade amadi economic blockade tawba loinana free movement leitabana Manipur da leiriba miyoi lakh 30 hena asi awabada nomada changraba yadraba chana thaknaba hidak langthak amadi atai potlam sing fangnaba hotnabada adoki matik yamna awaba mayuknari maramaduna community leaders sing organization sing stakeholders singna athubada chathariba blockade sing handokpiu lengangasu akanma miyeng changbiduna lobu khutta painaba hotnariba singi mathakta action lokhatpiu amadi nungaina daba chay naba lairiba khudimak wari saraduna loshina ba hotnabiu haiba wafam thamlakli